ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯀꯤ ꯊꯣꯡꯒ꯭ꯔꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯀꯤ ꯊꯣꯡꯒ꯭ꯔꯥ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯔꯣꯖꯦꯟ ꯃꯍꯥꯛ ꯊꯕꯛꯀꯤꯗꯃꯛꯇ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯁꯥꯏꯀꯜ ꯊꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛꯅ ꯈꯪꯗꯕ ꯂꯩꯀꯥꯏ ꯑꯃ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯂꯤꯕꯅꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯅꯔ ꯀꯔꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕ ꯃꯍꯥꯛꯅ ꯃꯁꯛ ꯀꯌꯥ ꯈꯪꯗꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯔꯤꯅꯣ ꯑꯃ ꯆꯥꯝꯂꯒ ꯂꯩꯔꯤꯕꯗꯨ ꯔꯣꯖꯦꯟꯅ ꯍꯥꯏꯐꯦꯠ ꯎꯏ꯫ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝꯗꯨ ꯌꯧꯔꯕꯗ ꯊꯕꯛ ꯏꯪꯈꯥꯡꯀꯌꯥ ꯑꯃ ꯁꯨꯗꯨꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯄꯅ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯨ ꯌꯥꯎꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟ ꯌꯨꯝꯗ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡ ꯈꯔ ꯍꯥꯡꯉꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯤ ꯈꯥꯝꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯌꯥꯡꯅ ꯊꯧꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯖꯦꯟꯅ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯉꯁꯥꯏ ꯔꯣꯖꯦꯟꯅ ꯃꯍꯥꯛꯅ ꯃꯁꯛ ꯀꯌా ꯈꯪꯗꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯊꯣꯡꯒ꯭ꯔꯥꯗ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣꯝꯃ ꯆꯥꯝꯂꯒ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟ ꯉꯥꯏꯍꯥꯛꯇꯪꯗꯤ ꯏꯉꯛ-ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯉꯁꯥꯏꯁꯨ ꯑꯩꯅ ꯎꯈꯤꯕꯗꯥꯏꯅꯦ, ꯀꯔꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯝꯂꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯍꯪꯒꯥꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯆꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯥꯏꯀꯜꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯏꯟꯅꯔꯛꯄꯒꯨꯝ ꯈꯪꯂꯨꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣꯅꯦ ꯁꯥꯏꯀꯜ ꯃꯅꯤꯡꯁꯤꯗꯅ ꯀꯅꯥ ꯑꯃꯨꯛ ꯅꯞꯄꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯅꯞꯄꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣꯅꯦ ꯁꯥꯏꯀꯜꯁꯤꯗ ꯃꯤ ꯇꯣꯡꯊꯔꯛꯄꯒꯤ ꯃꯑꯣꯡꯗꯤ ꯇꯧꯏ ꯑꯗꯨꯒ ꯀꯅꯥꯝꯇꯗꯤ ꯅꯞꯄꯝꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯔꯣꯖꯦꯟ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯥꯏꯀꯜꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯅꯞꯇꯨꯅ ꯌꯥꯟꯗꯨꯅ ꯌꯥꯎꯔꯛꯄꯒꯨꯝ ꯑꯗꯨꯝꯗꯤ ꯂꯨꯝꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯏꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯃꯥꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯗ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥꯍꯪ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯤ ꯐꯥꯎꯗꯅꯦ ꯌꯨꯝꯕꯨꯗꯨꯅ ꯆꯥꯛ ꯆꯥꯈꯤꯁꯦꯗꯅ ꯑꯃꯨꯛꯇꯣꯏꯕ ꯐꯤꯖꯤ ꯄꯥꯏꯔꯒ ꯌꯥꯜꯂꯤꯄꯣꯠꯅꯤ꯫ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯇꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯍꯌꯦꯡ ꯐꯖꯅ ꯆꯥꯔꯁꯦꯗꯅ ꯃꯌꯥꯝ ꯍꯥꯏꯅꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯗꯣ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯃꯥꯅ ꯍꯣ ꯐꯩ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯝꯂꯕꯗꯤ ꯐꯩꯗꯅꯇꯣ꯫ ꯔꯣꯖꯦꯟ ꯑꯗꯨꯅꯕꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯅꯪ ꯊꯕꯛ ꯍꯜꯂꯛꯂꯕ꯭ꯔꯥ? ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒ ꯁꯤꯗ ꯊꯕꯛ ꯑꯃꯇ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯖꯦꯟ ꯃꯄꯥꯕꯨꯡꯒ ꯀꯔꯤꯅꯣ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯍꯤꯡꯁꯥꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯣꯠꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯔꯣꯖꯦꯟꯒꯤ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯤꯕꯅꯤ꯫
ꯑꯗꯨꯝꯅ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯅꯣꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯔꯣꯖꯦꯟ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯔꯤꯒꯤ ꯅꯣꯡ ꯈꯨꯈꯣꯡꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯁꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯕꯣꯂꯨꯝꯁꯦ ꯂꯩꯊꯅꯤꯀꯣ ꯑꯗꯨꯒꯅꯦ ꯅꯣꯡ ꯈꯥꯛꯄ ꯂꯦꯞꯄꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯕ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯖꯦꯟꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯩ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯍꯤꯞꯂꯤꯕꯁꯤꯅ ꯔꯣꯖꯦꯟ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤꯅꯤ ꯍꯧꯔꯛꯂꯤꯕꯁꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯅꯞꯄꯒ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯃꯨꯡ ꯀꯥꯆꯤꯜꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯇꯨꯝꯕꯗꯧꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯏ ꯀꯥꯔꯛꯇꯅꯅꯦ ꯐꯃꯨꯡ ꯃꯊꯛꯁꯤꯗ ꯑꯩꯁꯦ ꯐꯤꯔꯤꯡ ꯆꯣꯡꯉꯛꯀꯅꯤ ꯉꯁꯤ ꯔꯣꯖꯦꯟ ꯋꯥꯈꯜꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯃꯍꯥꯛꯀꯤ ꯈꯨꯌꯥꯔꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗ꯭ꯔꯨꯛ ꯀꯥꯈꯠꯂꯛꯄꯒꯤ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯥꯈꯠꯂꯛꯂꯝꯗꯦ ꯔꯣꯖꯦꯟ ꯇꯧꯔꯤꯕꯁꯤꯗ ꯌꯥꯝꯅ ꯍꯩꯅꯔꯛꯇꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯊꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯣꯖꯦꯟꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯔꯣꯖꯦꯟ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯉꯤ ꯉꯔꯥꯡ ꯑꯍꯤꯡꯒ ꯇꯨꯝꯍꯧꯗꯕꯒ ꯔꯣꯖꯦꯟꯒꯤ ꯃꯃꯥꯅ ꯔꯣꯖꯦꯟꯕꯨ ꯀꯟꯅ ꯍꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 7 ꯇꯥꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯔꯣꯖꯦꯟ ꯃꯥꯡꯂꯦꯗꯅ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯀꯕꯛ ꯇꯥꯊꯣꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯆꯥꯛꯀ ꯆꯥꯗꯕꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏ ꯅꯪꯕꯨ ꯆꯥꯛ ꯑꯉꯧꯕ ꯈꯔ ꯂꯩꯔꯤꯕꯁꯤ ꯆꯥꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯔꯣꯖꯦꯟꯅ ꯑꯩ ꯆꯥꯔꯔꯣꯏ ꯏꯃꯥ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯔꯣꯖꯦꯟ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯅ ꯉꯔꯥꯡꯁꯨ ꯎꯈꯤꯕ ꯅꯨꯄꯤ ꯑꯃ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯝꯂꯤꯕꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛꯁꯨ ꯎꯈꯤ ꯔꯣꯖꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯆꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯊꯕꯛꯇꯨ ꯈꯔ ꯈꯨꯌꯧꯅꯕ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯖꯦꯟ ꯌꯦꯡꯂꯝꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯔꯥꯡ ꯁꯦꯠꯀꯤ ꯆꯥꯈꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯐꯅꯦꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯝꯂꯒ ꯂꯩꯈꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯣꯡꯗꯕꯤꯗ ꯂꯩꯔꯤ ꯔꯣꯖꯦꯟ ꯄꯔꯞ ꯑꯁꯨꯃꯛ ꯁꯥꯏꯀꯜ ꯊꯧꯔꯛꯄꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯗꯤ ꯂꯣꯏꯅꯃꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯔꯣꯖꯦꯟ ꯅꯪ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯅꯍꯥꯟꯃꯈꯩꯗꯤ ꯅꯪꯅ ꯍꯦꯛ ꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯣꯖꯦꯟ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯇꯨꯝꯕ ꯌꯥꯈꯤꯗꯕ ꯑꯃꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤꯕ ꯑꯗꯨꯅꯆꯤꯡꯕ ꯋꯥꯔꯤ ꯀꯌꯥꯗꯣ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯅꯪꯒꯤꯗꯨ ꯕꯨꯠ ꯆꯦꯟꯅꯔꯛꯄ ꯂꯥꯏ ꯆꯦꯟꯅꯔꯛꯄ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯊꯣꯛꯎ ꯍꯥꯏꯔꯛꯂꯤ ꯔꯣꯖꯦꯟ ꯃꯍꯧꯁꯥꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯊꯥꯖꯒꯟꯗꯕ ꯃꯤꯁꯛꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯣ ꯃꯈꯥ ꯆꯠꯊꯈ꯭ꯔꯤ ꯔꯣꯖꯦꯟꯁꯨ ꯌꯥꯎꯁꯟꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯒꯗꯕꯅꯤꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯛꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯃꯌꯨꯝꯗ ꯌꯨ ꯉꯥꯎꯔꯤ ꯍꯜꯂꯛꯂꯤ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦ ꯈꯔ ꯉꯥꯎꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯃꯍꯥꯛ ꯑꯗꯣ ꯅꯤꯁꯥ ꯈꯔ ꯄꯥꯜꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯔꯛꯂꯤ ꯅꯨꯃꯤꯠꯇꯨꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯁꯨ ꯇꯥꯗꯦ ꯊꯥꯕꯜꯗ ꯄꯨꯡꯂꯪꯅ ꯊꯣꯛꯂꯤꯕꯅꯤ ꯔꯣꯖꯦꯟ ꯐꯅꯗꯨꯝ ꯐꯔꯦ ꯅꯣꯡ ꯇꯥꯗꯕꯁꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ
ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯀꯀ ꯉꯪꯅꯗꯨꯅ ꯄꯔꯞ ꯄꯔꯞ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯍꯦꯛ ꯍꯦꯛ ꯎꯕ ꯃꯍꯥꯛꯅ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯗꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯝꯂꯤꯕꯗꯨ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯇꯣꯔꯕꯥꯜ ꯑꯃꯗꯅꯤ ꯑꯗꯨꯒ ꯔꯣꯖꯦꯟꯅ ꯇꯣꯔꯕꯥꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯒ 이비엠아 ꯅꯪꯅ ꯆꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯉꯔꯥꯡꯗꯩꯁꯨ ꯎꯏ ꯉꯁꯤꯁꯨ ꯎꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ 이비엠아ꯅ ꯍꯧꯖꯤꯛ ꯆꯥꯝꯂꯤꯕꯁꯤ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯝꯂꯤꯕꯗꯨꯕꯣ ꯍꯋꯥꯏꯖꯥꯔꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯪꯒꯥꯝꯂꯥ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯁꯥꯡꯂꯕ ꯃꯥꯒꯤ ꯃꯨꯔꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯐꯤ ꯑꯃ ꯏꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠꯅ ꯉꯥꯡꯂꯩꯅꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯀꯔꯤꯅꯣꯃ ꯍꯧꯖꯤꯛꯁꯨ ꯖꯣꯝ ꯖꯣꯝ ꯑꯗꯨꯃꯛ ꯆꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯧ ꯅꯍꯥꯁꯨ ꯃꯥꯜꯂꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯖꯦꯟ ꯈꯔ ꯆꯪꯁꯜꯂꯒ 이비엠아 ꯅꯪꯅ ꯆꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ 이비엠아ꯔ 이때이마ꯔ ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯁꯨꯝ ꯎꯕ ꯅꯪꯅ ꯆꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯔꯣꯖꯦꯟ ꯍꯪꯅ ꯑꯁꯨꯝ ꯆꯪꯁꯜꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯗꯨꯔꯤ ꯍꯧꯖꯤꯛꯇꯤ ꯔꯣꯖꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯆꯥꯝꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯆꯥꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯗꯣ ꯉꯛꯄꯗ ꯊꯦꯡꯂꯩ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯑꯃ ꯆꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯆꯝ ꯆꯝꯅ ꯉꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯣꯖꯦꯟꯗꯤ ꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯀꯔꯤꯅꯣ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯖꯦꯟꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯌꯦꯡꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯔꯒ ꯀꯥꯊꯦꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯧ ꯉꯧꯅ ꯄꯥꯡꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯔꯣꯖꯦꯟ ꯀꯟꯅ ꯂꯥꯎꯔꯒ ꯇꯨꯡꯍꯟꯕꯗ ꯃꯍꯥꯛ ꯇꯨꯁꯟꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯖꯕꯣꯡ ꯂꯥꯎꯅ ꯑꯣꯟꯊꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯕꯣꯡ ꯖꯕꯣꯡ ꯏꯔꯣꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯒ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯂꯦꯞꯄꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯎꯈꯤꯗ꯭ꯔꯤ ꯔꯣꯖꯦꯟ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯑꯗꯨꯝꯅ ꯔꯣꯖꯦꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯏꯟꯅꯔꯛꯄꯒꯨꯝ ꯑꯃꯨꯛꯁꯨ ꯐꯝꯂꯛꯈꯤ ꯔꯣꯖꯦꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯤꯔꯛꯂꯗꯨꯅ ꯀꯤꯒꯟꯗꯕ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯥꯏꯀꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯪꯒꯣꯏꯗ ꯒꯨꯔꯣꯡ ꯂꯥꯎꯅ ꯏꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯗꯣꯡ 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 ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯑꯗꯨꯝꯅ ꯔꯣꯖꯦꯟꯅ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯀꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯣꯖꯦꯟ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯇꯝꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯃꯗꯨꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯅꯕꯅꯤ ꯃꯌꯥꯝꯅ ꯂꯩꯀꯥꯏ ꯃꯆꯜꯒꯤ ꯄꯨꯈ꯭ꯔꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯈꯤꯗꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯐꯨꯟꯖꯟꯁꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨꯅꯦꯍꯦ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯆꯤꯡꯊꯣꯛꯄꯒꯤ ꯂꯣꯏꯕꯁꯨ ꯅꯥꯏꯗꯕ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯕꯁꯨ ꯐꯨꯟꯕ ꯀꯧꯕ ꯅꯥꯏꯗꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯔꯒꯅ ꯃꯗꯨ ꯍꯣꯠꯅꯔꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯍꯦꯛꯇꯃꯛ ꯁꯤꯕ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯨꯔꯒꯅ ꯂꯩꯕꯥꯛ ꯍꯩꯖꯤꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤꯁꯤꯡꯗꯨ ꯃꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯍꯦꯛꯇꯃꯛ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯃꯤ ꯆꯪꯉꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯄꯨꯡꯁꯣꯡ ꯁꯣꯡꯖꯤꯜꯂꯕꯅꯤꯗ ꯑꯗꯨꯗ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯀꯩꯅꯣꯝꯃ ꯆꯥꯝꯃꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯣ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯗꯣ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝꯅꯤ
ꯑꯩꯅ ꯊꯦꯡꯅꯔꯛꯂꯤꯕꯁꯤ ꯉꯔꯥꯡꯗꯒꯤꯅꯤ ꯉꯁꯤꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯅꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯑꯉꯛꯄꯅꯤ ꯃꯃꯥꯏꯒꯗꯣ ꯏꯃꯨ ꯃꯨꯁꯜꯂꯒ ꯃꯃꯤꯠꯇꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯝꯂꯤꯕꯗꯨꯁꯨ ꯃꯤ ꯑꯃꯒꯤ ꯃꯀꯣꯛꯅꯤ ꯑꯗꯨꯁꯨꯅꯦ ꯉꯧꯔꯣꯛ ꯉꯧꯔꯒ ꯏꯆꯝ ꯆꯝꯃꯤ ꯃꯃꯤꯠ ꯃꯅꯥꯒꯗꯨꯅ ꯏꯃꯨ ꯃꯨꯔꯒ ꯈꯪꯗꯦ ꯄꯥꯕꯨꯡ ꯑꯩ ꯃꯤꯠꯇ ꯍꯧꯖꯤꯛꯁꯨ ꯎꯗꯨꯅ ꯂꯩꯔꯤ ꯐꯔꯦ ꯐꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯀꯨꯃꯥꯔꯗꯨ ꯃꯥ ꯀꯧꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯍꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯇꯤꯟꯌꯦꯠ ꯂꯥꯌꯦꯠꯅꯔꯅꯤꯀꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯃꯤ ꯇꯨꯝꯂꯝꯂꯅꯤꯅꯦ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯂꯩꯊꯣꯛꯂꯁꯤꯀꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯀꯣ ꯔꯣꯖꯦꯟ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯔꯣꯖꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯂꯝꯕ ꯑꯗꯨ ꯄꯨꯡ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯅꯣꯡ ꯖꯔ ꯖꯔ ꯃꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯩ ꯇꯔꯥ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯔꯣꯖꯦꯟ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯧꯗꯨꯅ ꯂꯩꯔꯝꯂꯤ ꯀꯅꯥꯒꯨꯝꯕꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯥꯃꯣ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯏꯟꯅꯔꯛꯈꯤꯕ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣꯝꯃ ꯆꯥꯝꯂꯒ ꯃꯤꯒꯤ ꯃꯀꯣꯛ ꯆꯥꯝꯂꯒ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯈꯣꯡꯒꯨꯜ ꯂꯤꯔꯨꯁꯤꯔꯅꯤ ꯑꯗꯨꯝꯅ ꯔꯣꯖꯦꯟ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯔꯣꯖꯦꯟ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯅꯆꯥ ꯑꯗꯨ ꯐꯖꯅ ꯐꯥꯖꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯃꯤꯒꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯔꯣꯖꯦꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯔꯣꯖꯦꯟꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯒ ꯃꯃꯥꯒ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯔꯣꯖꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯔꯣꯖꯦꯟꯅ ꯅꯣꯏ ꯇꯥꯗ꯭ꯔꯕꯁꯨ ꯑꯩ ꯇꯥꯏ ꯑꯩ ꯊꯣꯛꯂꯒ ꯌꯦꯡꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯔꯣꯖꯦꯟꯅ ꯑꯗꯨꯝꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯂꯒ ꯃꯥꯡꯈ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤ ꯃꯣꯏꯒꯤ ꯚꯨꯠ ꯀꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯔꯣꯖꯦꯟꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯔꯣꯖꯦꯟꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯅꯣꯡ ꯑꯁꯤ ꯈꯔ ꯊꯨꯅ ꯉꯥꯜꯂꯕꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯀꯨꯃꯥꯔꯗꯨ ꯀꯧꯗꯨꯅ ꯌꯦꯛꯊꯣꯛꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝꯗꯣ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯂꯕ 3 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯊꯥꯡꯒꯠꯂꯛꯄꯒꯤ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯡ ꯑꯗꯣ ꯐꯅꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯣ ꯃꯤ ꯑꯃꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯄꯒꯤ ꯃꯑꯣꯡꯅꯤ ꯔꯣꯖꯦꯟ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯃꯈꯥꯗ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯔꯣꯖꯦꯟ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯕꯨꯗꯨꯞ ꯂꯥꯎꯅ ꯆꯤꯡꯊꯩ ꯐꯩꯖꯨꯞꯅ ꯀꯩꯅ ꯆꯤꯡꯊꯔꯛꯄꯅꯤꯅ ꯁꯣꯛꯄꯃꯛꯇꯤ ꯁꯣꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ
ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯔꯣꯖꯦꯟ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ, ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ꯫ ꯔꯣꯖꯦꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯧꯔꯤ ꯐꯩꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯣꯖꯦꯟꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯆꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯆꯤꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯗꯨꯒ ꯁꯌꯦꯡ ꯅꯣꯝꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯃꯁꯥꯅ ꯄꯥꯏꯖꯔꯒ ꯃꯁꯥꯅ ꯆꯤꯡꯂꯒ ꯑꯩ ꯆꯤꯡꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯖꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯔꯣꯖꯦꯟꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯇꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯣꯡ ꯑꯁꯦ ꯃꯤ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯄꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒꯗꯤ ꯑꯗꯨꯝ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯆꯤꯡꯊꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯔꯣꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪꯒꯤꯁꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯗꯣ ꯀꯧꯔꯒ ꯁꯣꯏꯗꯅ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯝꯐꯨ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯖꯦꯟ ꯃꯍꯥꯛ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯔꯣꯖꯦꯟꯅ ꯑꯗꯨꯝꯅ ꯊꯕꯛ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯀꯧꯔꯨꯒꯦ, ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯍꯟꯁꯤꯅ ꯍꯥꯏꯔꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯄꯥꯕꯨꯡ ꯑꯃꯥꯏꯕꯗꯨ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯕꯤꯔꯝꯃꯨ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯖꯦꯟꯒꯤ ꯃꯃꯥꯅ ꯉꯥꯎꯁꯤꯟꯅꯅꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯌꯦꯡꯊꯣꯛꯁꯤ, ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯍꯌꯦꯡ ꯆꯠꯂꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯏꯃꯥ ꯑꯩꯒꯤ ꯊꯕꯛꯇꯣ ꯀꯨꯏꯔꯛꯑꯣꯏ, ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯂꯥꯏꯗꯣ ꯈꯣꯏꯔꯝꯂꯁꯤ, ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯌꯨꯛꯅꯤꯅ ꯑꯩ ꯊꯕꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯛꯀꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯖꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯂꯨ ꯂꯨꯁꯟꯗꯕ, ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯗꯕ ꯑꯗꯨꯗ ꯃꯍꯧꯁꯥꯅ ꯔꯣꯖꯦꯟ ꯂꯥꯏꯇꯤꯟ ꯀꯌా ꯊꯥꯖꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯈꯔꯗꯤ ꯀꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯁꯤꯅꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯕꯒꯨꯝ ꯇꯧꯔꯛꯂꯤ, ꯑꯗꯨꯒ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯣ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯔꯣꯖꯦꯟ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯃꯍꯥꯛꯅ ꯃꯁꯛ ꯀꯌꯥ ꯈꯪꯗꯕ ꯂꯩꯀꯥꯏ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯤ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯔꯤꯅꯣꯝꯃ ꯆꯥꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯃꯇꯝꯅꯤꯅ ꯔꯣꯖꯦꯟ ꯀꯤꯕꯁꯨ ꯈꯔ ꯐꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯊꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ, ꯃꯍꯥꯛ ꯊꯕꯛꯀꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ ꯅꯪꯅ ꯆꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯇꯩꯃꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯉꯔꯥꯡ ꯑꯩꯅ ꯅꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯗꯨꯒ ꯔꯣꯖꯦꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯆꯪꯈꯣꯟꯅ ꯐꯖꯔꯕ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯧ ꯅꯍꯥ ꯑꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯝꯂꯤꯕ ꯑꯗꯨꯅ ꯍꯪꯒꯥꯝꯅꯤ꯫ ꯔꯣꯖꯦꯟꯅ ꯈꯜꯂꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨꯗꯤ ꯚꯨꯠ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅ ꯍꯪꯒꯥꯝ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯅꯪꯅ ꯍꯪꯒꯥꯝ ꯆꯥꯝꯂꯝꯂꯤꯕ ꯊꯣꯡꯒ꯭ꯔꯥ ꯑꯁꯤꯃꯛꯇꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯏꯕꯦꯝꯃ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯆꯥꯝꯂꯒ ꯂꯩꯔꯝꯃꯤ, ꯃꯗꯨ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯖꯦꯟꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ, ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ꯫ ꯔꯣꯖꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯪꯍꯧꯒꯦꯅꯦ ꯍꯥꯏꯔꯤ꯫
ꯅꯨꯄꯤ ꯑꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯧꯔꯤꯕ ꯑꯣꯏꯕꯒꯤ ꯃꯥꯒꯤꯁꯤ ꯏꯀꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯇꯨꯡꯗ ꯏꯟꯅꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯣꯖꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯃꯜꯂꯕ ꯀꯤꯟꯊꯔꯕ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣꯅꯦ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯃꯗꯤ ꯁꯪꯒꯣꯏ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯡꯂꯪ ꯂꯪꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯠꯇꯦ ꯀꯤꯟꯊꯒꯗꯕꯒꯤ ꯇꯦꯛꯀꯗꯕꯒꯤ ꯊꯔꯥꯛ ꯆꯥꯟꯗꯨꯅ ꯂꯩꯔꯕ ꯌꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ ꯔꯣꯖꯦꯟ ꯋꯥꯈꯜ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯪꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯔꯣꯖꯦꯟ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯈꯪꯗꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯌꯨꯝ ꯑꯁꯤꯗ ꯆꯪꯈꯤꯕꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕ ꯃꯧꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯔꯣꯖꯦꯟꯅ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯌꯨꯝ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯅꯀꯨꯕꯣꯛ ꯅꯅꯦꯝꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯖꯦꯟ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ ꯏꯃꯨꯡ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯤꯔꯥꯡ ꯊꯥꯡꯂꯤ ꯑꯗꯨꯒ ꯃꯆꯤ ꯈꯨꯗꯤꯡꯃꯛ ꯑꯃꯣꯠꯄꯒꯤ ꯑꯃꯣꯠꯄ ꯉꯥꯛꯇ ꯇꯦꯛꯂꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯒ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯐꯃꯨꯡ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯨ ꯊꯥꯗꯦ ꯃꯣꯝꯄꯥꯛꯁꯨ ꯊꯥꯗꯦ ꯑꯗꯨꯒ ꯀꯥꯡꯒꯜ ꯆꯩꯈꯣꯛ ꯇꯦꯛꯂꯕ ꯐꯃꯨꯡꯅꯤ ꯃꯟꯂꯕ ꯑꯃꯗꯤ ꯀꯅꯥꯁꯨ ꯆꯪꯅꯔꯨꯗ꯭ꯔꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯀꯪꯖꯥꯏ ꯐꯨꯖꯥꯏ ꯂꯩꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟ ꯉꯛꯂꯤ ꯑꯁꯨꯛ ꯃꯣꯠꯈ꯭ꯔꯕ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯣ ꯃꯍꯥꯛꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯁꯤꯅ ꯀꯔꯝꯕ ꯎꯄꯨꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯑꯁꯨꯛ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯇꯁꯦꯡꯅ ꯃꯧꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯂꯩꯔꯝꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯄꯥꯔꯤꯁꯝꯕꯜ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯨꯄꯥ ꯑꯁꯤꯒꯤꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯅꯥꯏꯇꯣꯝ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯁꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯥꯏꯕ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯑꯃꯗꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯅꯆꯤꯡꯕ मथंग लाई अमा येंबिगे हाइदुना लोइनमक खांतोखी मतमदो अइगी इपुरोइबदि लेइति मसिदगिदि अमाइबा अदुना मदु पुनमक खांदोकलब मतुंग चटख्रबदा हाइरिबा थबक अदुगी मतांगदा अइना अइगी इपुरोइबा हलकलब मतुंगदा वारि पुनमक तमजखिबनि मसिदगिदि अइगी इपुरोइबना अइंगोंदा यामना चैखि नुपादो बुट प्रेत सानबा माइबनि माना युम मसिदा करिगुंबा खर सोदना तौरकदौरी अदुगिदमक्ता नंगोदगी हारिबा पोलमसिंग अदो लौरिबनि हाइदुना तमकली वाफम अदु ताबदा अइ यामना किखी हारिबा नुमित असिदगी इकुइ कुइदना अइगी इपुरोइबदो यामना कन नाबा हौरखी मसिदगिदि अइसु चिंगरकपदगी माइबा माइबी तनदुना यामना कन लायंखी
ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯥꯕꯗꯣ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯝꯗꯣ ꯑꯩ ꯏꯁꯥꯗ ꯃꯤꯔꯣꯟꯗꯨꯅ ꯊꯥ 4 ꯍꯥꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯇꯣꯝꯇ ꯍꯤꯡꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯅꯨꯄꯥ ꯀꯌꯥ ꯊꯥꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎꯍꯤꯟ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯅꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯎꯍꯤꯟ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯇꯦꯛꯇꯨꯅ ꯑꯩ ꯑꯁꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯔꯤ ꯑꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤꯕꯒꯤ ꯀꯣꯛꯀ ꯈꯔꯒ ꯉꯥꯎꯈꯤꯕꯒ ꯈꯧꯔꯤ ꯂꯥꯛꯁꯟꯈꯤꯕꯒꯤ ꯇꯟꯗꯟ ꯈꯔ ꯄꯥꯏꯈꯤꯕꯒ ꯏꯁꯥꯁꯦ ꯐꯨꯟꯒꯠꯇꯨꯅ ꯏꯔꯣꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯇꯁꯦꯡꯅ ꯑꯩꯁꯦ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯂꯩꯔꯛꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯔꯣꯖꯦꯟꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯟꯕ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯋꯥꯔꯤꯁꯤꯕꯨ ꯁꯤꯔꯕꯗꯤ ꯅꯪ ꯃꯇꯧ ꯀꯔꯝꯕꯁꯤꯗ ꯂꯩꯔꯤꯕ ꯑꯗꯣꯝꯅ ꯔꯣꯖꯦꯟꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯔꯣꯖꯦꯟꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯔꯣꯖꯦꯟꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ ꯅꯨꯄꯤ ꯚꯨꯠ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯖꯦꯟꯕꯨ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯅꯍꯥꯛ ꯆꯠꯈꯤꯒꯅꯨ ꯍꯥꯏꯔꯛꯂꯤ ꯔꯣꯖꯦꯟ ꯍꯣꯏ ꯆꯠꯂꯣꯏꯗ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯣꯖꯦꯟ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯔꯣꯖꯦꯟꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯃꯁꯥꯗꯣ ꯁꯟ ꯁꯥꯔꯒ ꯈꯨꯗꯨ ꯀꯨꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯁꯨꯝ ꯏꯃꯨꯡ ꯑꯗꯨꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯂꯤ ꯔꯣꯖꯦꯟꯅ ꯇꯨꯡ ꯍꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯃꯨꯁꯤꯟ ꯃꯨꯅ ꯉꯥꯡꯁꯜꯂꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯃꯃꯤꯠꯇꯨꯅ ꯑꯉꯨꯕ ꯃꯆꯨꯒꯤ ꯃꯃꯤꯠꯇ ꯄꯥꯡꯂꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯔꯣꯖꯦꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯀꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯔꯣꯖꯦꯟ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯐꯥꯎꯕ ꯆꯤꯡꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯃꯈꯣꯡꯅ ꯅꯦꯠꯂꯒ ꯃꯁꯥꯗꯣ ꯈꯪꯏꯟ ꯏꯟꯊꯣꯛꯂꯒ ꯃꯍꯥꯛꯅ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯁꯥꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯃꯀꯣꯛꯅ ꯌꯨꯡꯗꯨꯅ ꯇꯥꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯛꯂꯤꯁꯨ ꯈꯔ ꯅꯥꯈ꯭ꯔꯤ ꯑꯗꯨꯒ ꯁꯌꯦꯡꯁꯨ ꯁꯨꯖꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥꯕꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯣꯖꯦꯟ ꯀꯩꯗꯧꯔꯕꯒꯦ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯥꯏꯗꯒꯤꯅꯣꯗ ꯑꯁꯨꯛ ꯉꯥꯟꯕ ꯑꯌꯨꯛꯁꯤꯗꯕꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯥꯏꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯔꯕꯗꯤ ꯈꯔ ꯊꯥꯖꯕꯤꯒꯦ ꯅꯪ ꯌꯨꯅꯝ ꯌꯥꯝꯅ ꯅꯝꯃꯤ ꯅꯪꯕꯨ ꯌꯨꯒ ꯊꯛꯂꯨꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯛꯅꯔꯛꯂꯤ ꯇꯁꯦꯡꯕꯗꯤ ꯉꯔꯥꯡ ꯔꯣꯖꯦꯟꯁꯦ ꯆꯥꯛ ꯆꯥꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯨ ꯈꯔ ꯊꯛꯂꯛꯈꯤꯕ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯃꯅꯝꯈꯔ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯁꯦ ꯌꯨ ꯊꯛꯄꯗꯒꯤ ꯃꯈꯣꯏꯗ ꯀꯥꯔꯟ ꯇꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯖꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯇꯥꯍꯥꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯑꯁꯨꯝꯅ ꯔꯣꯖꯦꯟꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯋꯥꯗꯣ ꯆꯞ ꯂꯦꯞꯈꯤ ꯔꯣꯖꯦꯟꯒꯤ ꯃꯄꯥꯅ ꯀꯩꯗꯧꯔꯕ ꯉꯔꯥꯡ ꯀꯩꯗꯧꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯖꯦꯟꯅ
ngarang aingona thokiba thautok aduna maram moraga aise ipada pakhatpadagi isase hainratraduna thak ungphamdaki halaklabani adumna hairakpada Rojen gi mapana ngasaina aina amaiba Indra Kumar du yenghansi haibadi nahak yadine ha fare haujiktine amaiba Indra Kumar do kauraga yengthokhalasiko adumna hairakpada Rojen hoi suhaidi mai suhaidi mahaki kada adumak changkhri masigi matung matam adu haukri nungthilgi matam moisallaklabada Rojen gi mapana amaiba Indra Kumar gi mayumda laktuna machanupa gi maramda wa hainabagi damakta Indra Kumar bu kanna kauri matam aduda amaiba Indra Kumar gi mamong nupi ado tholoklaga mahakti naduna hospital da pukhatkhre haiduna wari sarakli wafam madu tabada Rojen gi mapadi matha yamna sari machanupa aduna marol lama ngauri phai tokhllakpani aduga amaiba aduna hospital da leikhiba aduda kamdongni sidi haiduna ngehak khali aduga kayam guirabage oja amaiba da leikhiba dubo karma matamda halakani haiduna hangi matam aduda thulokliba nupi aduna mahak hayeng natragana hangchitse sodina puthraklagani masasu yamna kankhatle hairakpadagi Rojen na fare adudi bema ai hayengi mathang hangchitsi ngantana laklagi aruba thabak amagini haiduna mamang likai gi Brojendo laklami haiduna tammu hairamlaga Rojen gi mapa Brojendo do mahak mayum lomda halakli matam maduta Rojen gi mamana kaidorobagi oja amai batu karma matamda lakni haihowi haiduna hanglakpada Rojen gi mapa bungna madu hospital da nabagi leikhi na hairekleda ado hayeng natraga hangchitsi yengthoksi na hairekli mahak hayeng natraga hangchiti hospital dagi kumakkane na hai aduna masasu yamna kalli ngaithokpa haibaduni adumna hairakpada Rojen gi mamana amaiba aduna trabadi aikoi amaiba amata leitrabro atopa amaiba ama oina kauruga yenghansi hairi matam madda Rojen gi mapabungna ngai khoda nangbo atopa maibali yenglaga sel pakting da tingna bani adugi sumatakta phasu pharoi aja amaiba Indra Kumar di aina masak khangba amaibani mahak se aina thajabagini mahak oina ngairibasi aina su hayeng ataga hangchet lakeda hairamli adu phawbudi ngaithoklasi tasadu pasi thabak amata chalalaganu matam kharati yumda sum lejarasanu haiduna Rojen gi mamada wari punamak liri masidagiti Rojen gi mamasu hoi haiduna yaraduna makhoi ani do Rojen gi manakta changaktuna amaiba do hayeng atraga hangchitse sodina laklagani aduga ichage wabado kokluragadabani haiduna wari sari matam adu Rojen masado khara nungaibagum tauri mahakna khanjaribadi amaibadu laklabadi onthongna matha sakharida haiduna khanjarambani adubu amaiba aduna laktringi marak asida karigumba thabak khara mahakna paikhatke pangthokke khanduna mahak wakhal khanduna leramlibani masigi matung Rojen gi mamaga mapaga tu thokri matam mar Rojen na ai horen numedang du chattaba chungya yataban nupi aduna mahaki mateng pangamu haribadu kari mating oiraba jano mahaki mateng pangba haribasibu magi yum madu semjallu harakadoribara natragana mahak matam koina charak thalaktre aduna mi amatang pharga piu ka kaitana harakadoriba chala aduna tragana mahak kari paramdi oiriba jano pukri adu phunjaloga harakadoriba jala natragana mahakna thauri jamada tikhiba uhin pambi adu amukhana thau ka kaitana harakadoriba jala matawasum na Rojen wakhal mawon khallaga asum leirakpana haujikti numit tasallaklabada Rojen gi mamana karigumba khara cha thagana bugidammakta chai sing thongduna laknakhri aduga Rojen gi mapabungna Rojen da nahana thingnariba nupi adugi marep mangal kamdaubi kanagi maumali haiduna wari sari matam aduda Rojen ihai haining da bugum tauri hangaklabasu hangliba wahang adugi una taina pata hektamak khumli masiki matung makoi Rojen gi mamana thong thaklibadu losilakladuna makoi chabaraba matungta tumba changnarakli matam aduda Rojen di tumthabaga yabunati mahaki mamaga mapagana tumbado ngaiduna leiribani
ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟꯗꯣ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯔꯣꯖꯦꯟ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕ 12 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯖꯦꯟ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯍꯦꯛ ꯐꯤ ꯁꯨꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯝꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯒ꯭ꯔꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨ ꯔꯣꯖꯦꯟꯅ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯥꯏꯀꯜ ꯑꯗꯣ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯥꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯍꯧꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯔꯣꯖꯦꯟꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟꯅ ꯈꯜꯂꯤ, ꯑꯣ, ꯃꯁꯤꯒꯤ ꯎ ꯄꯥꯝꯕꯤꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯎꯍꯤꯜ ꯄꯥꯝꯕꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯁꯤꯔꯅꯦ? ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯃꯈꯨꯠ ꯃꯁꯥꯒꯗꯨ ꯏꯁꯥꯡ ꯁꯥꯡꯈꯩ ꯃꯌꯥꯒꯗꯣ ꯃꯇꯤꯟ ꯑꯔꯔ ꯇꯥꯕ ꯃꯈꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯅꯤꯗ꯫ ꯐꯩ, ꯂꯥꯛꯂꯕꯅꯤꯅ ꯍꯟꯗꯤ ꯍꯜꯂꯔꯣꯏ, ꯊꯕꯛ ꯑꯁꯤꯗꯝꯗꯤ ꯄꯥꯡꯊꯣꯛꯂꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯣꯖꯦꯟ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ, ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯛꯅꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯖꯦꯟ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯇꯞꯅ "ꯏꯕꯦꯝꯃ, ꯏꯕꯦꯝꯃ" ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯔꯣꯖꯦꯟꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯏ ꯀꯥꯆꯤꯜꯗ ꯃꯣꯔꯥ ꯑꯃꯟꯕ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯕꯨ ꯄꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯔꯣꯖꯦꯟꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯦꯟꯅ, "ꯏꯕꯦꯝꯃ, ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯄꯗꯨ ꯑꯩ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯤꯃꯟꯕꯗꯒꯤ ꯑꯩ ꯆꯦꯜꯂꯕꯅꯤ꯫ ꯑꯩꯉꯣꯟda ꯅꯪꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯄꯤꯌꯨ ꯀꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯞꯄ ꯇꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯅꯍꯥꯛ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ, "ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯍꯣꯠꯅꯔꯝꯒꯦ꯫ ꯊꯕꯛ ꯑꯗꯨꯅ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛ ꯁꯛꯄ ꯉꯝꯖꯔꯣꯏ." ꯑꯗꯨꯝꯅ ꯔꯣꯖꯦꯟꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯀꯗꯕꯅꯤ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ "ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯌꯨꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕ ꯑꯃꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯅꯤꯡꯇꯝꯅ ꯂꯥꯛꯅꯔꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯅꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯔꯝꯒꯦ꯫ ꯃꯇꯝ ꯀꯨꯏꯔꯗꯒꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ, ꯑꯩꯕꯨ ꯎꯕ ꯉꯝꯕ ꯃꯤ ꯑꯩꯅ ꯊꯤꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯔꯣꯖꯦꯟꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ, "ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯉꯝꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯂꯧꯔꯤ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯔꯝꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯂꯧꯔꯤ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯑꯣꯏꯔꯤꯕꯁꯤ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯅꯤ? ꯅꯪꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯗꯤ ꯃꯤꯅ ꯎꯕꯁꯨ nate, ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯑꯉꯥꯎꯕ ꯇꯥꯔꯒ ꯇꯣꯛꯀꯗꯕ ꯋꯥꯐꯝꯅꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯒꯅꯨ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯌꯣꯠꯀꯤ ꯇꯔꯪ ꯑꯃꯗ ꯌꯦꯡꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯌꯣꯠꯀꯤ ꯇꯔꯪ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯇꯝ ꯃꯗꯨꯗ ꯔꯣꯖꯦꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯣꯏ ꯇꯧꯒꯗꯕ ꯈꯛꯇꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯃꯗꯨꯗ ꯔꯣꯖꯦꯟꯅ ꯃꯍꯥꯛꯀꯤ ꯁꯣꯏ ꯇꯧꯁꯤꯟꯈ꯭ꯔꯕꯗꯤ ꯂꯧꯔꯤ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯤꯕꯗꯨ꯫ ꯃꯔꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯔꯣꯖꯦꯟꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯧꯔꯤ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯍꯥꯛꯅ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ꯫ ꯂꯧꯔꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯂꯧꯅꯅꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯣꯏ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯣꯏꯅ ꯊꯥꯔꯛꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯥꯛꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯋꯥ ꯃꯩꯆꯥꯛ ꯂꯥꯡꯍꯟꯈꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯈꯨꯕꯝ ꯑꯣꯏꯔꯤꯕ ꯂꯩꯐꯝ ꯑꯣꯏꯖꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯖꯦꯟ, ꯅꯪꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯒꯤꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯅꯇꯩ ꯅꯅꯥꯎꯗ ꯇꯧꯕꯤꯔꯤꯕꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯧꯒꯠꯂꯤ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯗꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ, ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ, ꯑꯩ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯄꯣꯔꯛꯀꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯔꯣꯖꯦꯟ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯅꯤ꯫ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯖꯦꯟ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯂꯒ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯃ ꯂꯩꯔꯤ, ꯑꯔꯨꯕ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯣ, ꯃꯍꯥꯛꯇꯤ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯔꯣꯖꯦꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ, ꯑꯁꯣꯝꯗ ꯑꯅꯥꯕꯗꯣ ꯂꯥꯏꯅꯥ ꯌꯥꯝꯅ ꯍꯦꯟꯖꯜꯍꯧꯔꯤ, ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯑꯍꯤꯡ ꯉꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯖꯦꯟꯅ, ꯑꯅꯥꯕꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ, ꯃꯈꯣꯏꯗꯤ ꯅꯥꯅꯤꯡꯕ ꯃꯇꯝꯗ ꯅꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯣꯖꯦꯟꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯦꯟ, ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯋꯥꯠꯂꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯔꯣꯖꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯣ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯅ, ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯑꯩꯅ ꯍꯥꯟꯅꯅ ꯆꯪꯈ꯭ꯔꯕ ꯈꯪꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ, ꯃꯁꯤꯕꯨ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯖꯦꯟꯅ, ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯈꯨꯔꯥꯒ ꯑꯩꯒ ꯊꯦꯡꯅꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯏꯃꯨꯡ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯕꯃꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯇꯥꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯨꯝꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃꯅ, ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯣꯖꯦꯟꯗ ꯌꯦꯡꯂꯒ ꯅꯆꯤꯟ ꯊꯤꯕ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯔꯣꯖꯦꯟꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯖꯒꯥ ꯑꯃꯗ ꯄꯥꯛꯊꯔꯒ ꯃꯍꯥꯛꯇꯤ ꯂꯩꯈ꯭ꯔꯕꯅꯤ꯫
matam maduta pukri adugi mapanda phimu setpa musin muba masam banana zum zum thadaba nupi amana ahal aduna pukri adugi manungdagi amuk kakhatnaba amuk hona amuk tasan tawribado yengduna leiri rojen su yengli rojen tawriba sibu karino solaba halasida tawriba sibo haduna nehakki wakhal khalduna leiri tanja adumakada ahalado yamna wana pukri adudagi karaklei asomna karakpa matam aduta amaiba aduna mayum jongona bachat khige haiduna hek torokpaga amaiba to kana gumba amana singduna pubugum mahaki makong ado paiduna sor laktuna singlaga imunglomda pusankhre matam aduta amaiba hanuba do yamna kanna lorokhi tawriba aduta rojen pakhatladuna mahak yumpham madu thadok ramlaga mahaki mayum lomda parap halaklei matam aduta rojen gi matungda kanagumba ama tanarakpagi mawong tawbuda mahakna tung halaga jenglui matam aduta nupi aduna mahaki matung orapna lepaga lehoribudu rojen ubada cycle adu yanga thautuna mahak mayum nunda laklei masigi matung rojen mayum jorabada cycle adu tapna khalomdaga thong adu tapma lonsallaga mahak tuminna tumduna leikhi mathangi no ngalakpada khunjamiyam aduna ngahan waigi matamda maunaha ama pukri da taraga sikhiba aduki pukri aduta amaiba hanuba ama taraga leiramle siraga leiramle haiduna wa launakhi matam maduda rojen gi mapa phung amadi rojen mokhoi ani su chattuna yenglukhi rojen tarunggadur thabak adu karino haiduna khangningbadagi chatlibani mahana yausiluba matamdadi pukri ado isong songjalle pukri ado mahangna uba matamdadi ngarang phawgadi ihang hanglaga isingna ningnik lawan leiribani atupu ngasi chatlupa matamdadi phumdi phumnai phatta haudi amadi tai leiraba mosin muraba isingna pik thanduna leiramli madu ubada rojen ngakpada loiri aduga pukri adugi manakta mantharaba tekli tawraba thongra amasu leiramli masigi matungdagidi rojenna hanuba adugi saktam madu jengrubada onthokpa saktam haibuduni mangak lekhairaga bu hatpra karido mamit manapuna mag laukthoktuna maya launa kathoklaga amadi yamna phibam thina musin musallaga siraga leirumki masigi matung ahal adugi miyoising laktuna nupa amana ngarang puraga chatkhibani aduga siduna leiramle haiduna wa laukhi madubu nupa ado kanano haibati khanghodi haiduna wari sanari masigi matung haujikti ahal adugi mathau mangam pangthoknarabagi damakta pukri numit aduma haukri numit adugi ahingi matamdani rojen tumthaba suya yaramdi matam maduta sumangta kanagumba amana rojen bu korokpatiki mahak tumthabagi yadabaga ngauri phei tholakli matam maduta nupi aduna rojenta mahaki mateng pangbibagi damak haningai leitana thagatlami adutuga mahak haujikti leiram lenda chatlagani aduna haina khibagi matungina yum aduta tarang adu yahoripa nangonda pigadoripa lam adugi che changsing adon hanga lawruro haiduna hairam laga nupi ado mapham khangdana mangkhri thairiba thautok asigi matung mathangi nong ngalakpada Inder Kumar rojengi mayumda lakli matam aduda rojengi mapa bungna amaiba Inder Kumar do lawruribani masidagidi rojen bu amaiba Inder Kumar na yengo matamda thawai mirel amana matam khara yatlami adubu haujukti yetkidrei thawai mirel aduna lunaidraba lan khara piramli haibasi amaiba Inder Kumar na rojengi mapa bungda hairi masidagidi rojen na wafam punamak amaiba aduta haibadagi nahakti lebak yamna pharabani aikhoi punna chattuna mado loro sila o haiduna rojen nupi adugi mayumda lakhi aduga nupi aduna sindaramba yamlaba lanthum singado mahakna phangjakhi masidagi rojen mahaki hanagi thabaktu makha tana chattuna mahak hanagi punsida hanjinki tagodabu mahakna khul adugi sidaida leiriba leikai adugi pukri thongra adu he urubada mangoda thokpa thodok singado haujishu adumak ningsingli warriasi matang asida loisinjari warriasi pathok charapka matamda soikhilan khiba wahai wata khibik tabiriba punamakna pukchal chauna ngakpigani mayambu aroibada amukka hanna khurumjari